Haina ipaipu haktaktagi khulgi sanjabung oina leiraklaba Housing Settlement Department gi record ta state land oina leiriba mafam amabu lanai miyoi anina Lonna illegal oiba mawangda makoi-makoida Patta Pansillamba gi mathakta club ki president secretary amadi village authority gi executive member singda court ta case tausilakpagi thawong Yaningde haiduna khulgi miyamna Wakat Meefam famkibaga loinana Patta Pansillamba miyoi ani khunna boycott tawre Hiramasida Mari Lainaba Singna Mityeng Changbiyu Haina Fongdorakli. Thoubal District ki Hairok Assembly Constituency ki Manungchanba Yairipok Pechi Khulgi Pechi Youth Development Club PYDC Pechi Mairapaibi amasung Pechi Village Authority na sinduna Khuladugi nupa nupi miyam na saruk yaduna PYDC ground da famkiba Wakat Meefam aduda isa khangdana witness oihalamba Yaningde state employee ama oina state land da lana patatasinba Yaningde PhD gi semgat sagat liba thabak singda kanagumba amatana athingba piba yaroi lana patata sinba sing logi oiba chayak pigadabani khulama di club puriba thomi singda case amata panba yaroi allotment letter yaudana Patta Pansillamba lengaki employee singi mathakta mityeng changbiyu khulgi lamsu oiriba state landa huran lanada Patta Pansillamba Yaningde Haina iba placard sing sizinaki bagal loinana kholau singsu lauki Wakat Meefam aduda saruk yakiba Pechi Village Authority gi Secretary Oinam Nabachandrana Fongdorakibada Kumza Inglising amachamapan humfunithoi gi land survey record ki matung inna Pechi khun number 101 gi sanjabung oiramba asi state land asigi true copy dak chithana chingba lay amasung Lamphel Pat ki settlement office to su record layri masigi sumathakta Kumza Inglising amachamapan marfunipan gi land survey record na laingaki lam ingkhol Haina state land oina layri PhD gi makhada Pechi khulda water supply gi scheme ama laktuna scheme asigidamak semgat sagat pa pumloi loiraba matungda Pechi khulda ising yoknaba mafam ama piyu hairakpadagi khulgi miyamna khulgi lamni hairiba mafam asida ayaba piduna pukrisu tawba loikhre haiki mahakna makhatana hai khulgi miyamna khulgi lamni haina ayaba piduna pukri fawba tawba loikhraba mafam asi Pechi awang laikai hauzikna yairipo bamo laikai da laikraba kaisam brojendro hairiba miyoi asina kumza Englising ani tareta Lonna huran lanada patata silamle hairiba lamasi kaisam brojendro na poktringai kumza Englising amachamapan humfutaruk-tagi text thiba hauramle Englising amachamapan humfunithoida state land oikiba mafam asibu Englising amachamapan humfutaruk-tagi brojendro na matau karamna mangonda patata sinduna text thiribano Amaromda mathaki asigumna Pechi khulda-gi yumna mukta hairiba miyoi asinasu kumza Englising ani taranipanda Lonna huran lanada Patta Pansillamle hauzikna brojendro amasung muktana onatainabada club ki president secretary village authority gi secretary amadi atay executive member singda court ta case tawsinduna court na samon tawrakpa asida sunnatana chahi humdra marfu suraba surabi ahal kayabusu miyoi kayabu masak khangdana witness oihalambagi thawong asi khulgi miyamna yaba ngamloi hiramasida Mari Lainaba Singna Mityeng Changbiyu Lonna Patta Pansillamba gi miyoi ani asi khulna boycott tawre amadi lamasi Pechi khulgi asengba lamni Haina miyamna su khangbiyu haiki loinana case asida masa khangdana witness oihalambani haiba athokpam iboto namasung kaisamongbi Mema Devina makhoi hauzik case tawrakliba lam asi Pechi khulgi asengba lamni aduga case asida makhoi tarabusu witness oina pansanbirakpa asi makhoi masana khangde maramaduna khulgi miyamna su makhoida lana ubiba tawbiganu haiki Bojendro haibuni nipa macha sina magi ujenabgi honobda khundala yariba khobu mana lana lawnam tawduna cha ya su yadana mana sakhi hapin base Bojendro ma samang na kan gadabani loinana ujik mana Patta taribulam masi khulgi ipai pugi sanjembung haiba tare thainagi aduni matau karam dongno khokhibano haibasi taseng ai munna khangde maramdi isagi sahi taraga taruk sumatamda isai hingabyamta ai imphal kasampat mutumder tai terar oino phitu bacha pagi khanghaudre adubule hobisingdi khangbilomba yai alaman tar sabak si pende adugi magi matakta su akoi khunna mabuchu phanana ba dargas thagedabni maduna tadi tawbugi artha laite hingbugi artha laite 시하르가 이샤심로 신저게 누가 공병기 미나 징나는 막 군음악도 마동가시 되게 다도 Pechi khungi koigi ipai puna mamangai digi thambiramaba koine khangpadigi chandabung oina leiramba ise
ꯏꯈꯪ ꯈꯪꯍꯧꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯀꯩꯁꯥꯝꯒꯤ ꯄ꯭ꯔꯣꯖꯦꯟꯗꯣ ꯍꯥꯏꯕ ꯑꯃꯅꯦ ꯌꯨꯅꯥꯝꯒꯤ ꯃꯨꯛꯇꯥ ꯍꯥꯏꯕ ꯑꯃꯅꯦ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯁꯦ ꯑꯩꯈꯣꯏ ꯑꯦꯟꯀ꯭ꯂꯣꯖ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡꯗ ꯊꯥꯖꯅꯕ ꯄꯇꯥ ꯊꯥꯖꯟꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯏꯁꯀꯤꯝꯒꯤ ꯂꯥꯛꯀꯗꯕ ꯑꯁꯤꯗ ꯃꯣꯏꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯁꯨꯡ ꯈꯨꯟꯒꯤ ꯑꯦꯖꯨꯀꯦꯇꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯑꯦꯖꯨꯀꯦꯇꯤꯞ ꯃꯦꯝꯕꯔꯁꯤꯡꯗ ꯀꯦꯁ ꯑꯃ ꯀꯣꯔꯠꯇꯒꯤ ꯐꯥꯏꯜ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯉꯥ ꯊꯦꯡꯅꯔꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯅ ꯇꯧꯖꯕꯒꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯖꯔꯝꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯉꯩ ꯊꯤꯔꯨꯕ ꯀꯥꯟꯗ 1962ꯗ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯦ ꯏꯁꯇꯦꯠ ꯂꯦꯟ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅ ꯑꯃꯨꯛ ꯃꯊꯪꯒꯤ ꯂꯦꯟ ꯁꯔꯚꯦ ꯔꯦꯀꯣꯔꯠ ꯂꯥꯛꯄ ꯀꯥꯟꯗꯨꯗ 1988ꯗꯁꯨ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠ ꯂꯦꯟ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ 2007ꯗ ꯍꯥꯏꯔꯤꯕ ꯀꯩꯁꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯟꯗꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯃꯥꯒꯤ ꯃꯃꯤꯡꯗ ꯍꯥꯏꯗꯤ ꯌꯥꯔꯤꯄꯣꯛꯀꯤ SDCꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯈꯪꯗꯦ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ PHE ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯕꯨꯛꯀꯤ ꯇꯧꯔꯛꯄꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯂꯝ ꯑꯁꯦ PHE ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯩꯈꯣꯏꯅ ꯗꯣꯅꯦꯠ ꯇꯧꯒꯦ ꯍꯥꯏꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯥꯒꯤ ꯄꯇꯥ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯦ ꯃꯔꯝ ꯑꯗꯨꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯒꯤ ꯑꯌꯥꯕ ꯑꯝꯇ ꯌꯥꯎꯗꯅ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯦꯂꯣꯠꯃꯦꯟ ꯌꯥꯎꯗꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄꯇꯥ ꯑꯩꯈꯣꯏꯒꯤ ꯇꯥꯔꯝꯕꯁꯦ ꯑꯩꯈꯣꯏꯗ ꯑꯉꯛꯄ ꯑꯃ ꯄꯣꯛꯏ ꯑꯗꯨꯒ ꯃꯥꯒ ꯂꯣꯏꯅꯅ ꯇꯥꯔꯝꯕ ꯅꯨꯄꯥ ꯑꯃꯁꯤꯅ ꯌꯨꯅꯥꯝꯒꯤ ꯃꯨꯛꯇꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯃꯣꯏꯅ ꯑꯦꯟꯀ꯭ꯂꯣꯖ ꯇꯧꯗꯨꯅ ꯄꯇꯥ ꯇꯥꯔꯝꯃꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯑꯉꯛꯄ ꯑꯃ ꯐꯥꯎꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯀꯩꯁꯥꯝꯒꯤ ꯕ꯭ꯔꯣꯖꯦꯟꯗ꯭ꯔꯣ ꯍꯥꯏꯕꯅ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ 1966ꯗꯒꯤ ꯍꯪꯒꯜꯒ ꯃꯥ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯒꯁꯅꯥꯁꯨ ꯍꯥꯏꯔꯤꯕ ꯌꯥꯔꯤꯄꯣꯛꯀꯤ SDC ꯑꯣꯐꯤꯁꯇ ꯊꯤꯗꯨꯅ ꯃꯥꯒꯤ ꯂꯝꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯊꯧꯕꯥꯜꯒꯤ ꯀꯣꯔꯠꯁꯤꯗ ꯃꯥꯅ ꯀꯦꯁ ꯑꯩꯈꯣꯏꯒꯤ ꯑꯃꯃꯝꯗ ꯀꯦꯁ ꯑꯩꯈꯣꯏꯒꯤ 13 ꯄꯥꯟꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯦꯡꯅꯖꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯦꯆꯤ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯦ ꯑꯩꯈꯣꯏ ꯈꯨꯟꯁꯤꯅ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅꯁꯨ ꯄꯦꯆꯤ ꯈꯨꯟꯗꯒꯤ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯕ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯅꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯦ ꯑꯩꯈꯣꯏ ꯄꯦꯆꯤ ꯈꯨꯟꯒꯤ ꯂꯝꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯇꯦꯟꯇꯅ ꯋꯥꯍꯩ 5-10 ꯑꯁꯤ ꯄ꯭ꯔꯦꯁꯀꯤ ꯃꯃꯥꯡꯗ ꯊꯝꯖꯔꯤ